ꯄꯨꯝꯅꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯔꯣꯁꯤꯕꯤꯅꯥ ꯑꯣꯏꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯆꯥꯎꯕꯤ ꯀꯧꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯃꯥꯒꯤ ꯃꯌꯨꯝ ꯇꯣꯉꯥꯟꯅ ꯁꯥꯗꯨꯅ ꯌꯨꯝꯊꯪꯅꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯕꯤꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯆꯥꯎꯕꯤ ꯏꯃꯨꯡꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯎꯔꯦ ꯅꯨꯔꯥ ꯆꯐꯨꯗꯣ꯫ ꯋꯥꯏꯁꯦ ꯇꯩꯔꯝꯃꯒ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯧꯁꯦ? ꯁꯣꯏꯗꯅ ꯀ꯭ꯋꯥ ꯆꯥꯕ ꯆꯠꯂꯝꯃꯅꯤꯕ꯫ ꯏꯃꯧ ꯅꯨꯄꯤ ꯑꯅꯤꯈꯛ ꯂꯩꯕꯁꯦ ꯑꯣꯟꯊꯣꯛꯅ ꯃꯤꯠꯁꯦ ꯅꯥꯈ꯭ꯔꯦꯗ ꯑꯩ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯤ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯁꯨ ꯅꯨꯄꯥꯗꯣ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯁꯨ ꯊꯣꯏꯕ, ꯅꯃꯥꯗꯤ ꯀꯗꯥꯏ ꯂꯩꯍꯧꯕꯤ? ꯂꯛꯍꯧꯔꯕꯅꯤ ꯕꯣꯕꯣ꯫ ꯅꯨꯃꯤꯠꯁꯤꯅ ꯋꯥꯇꯣꯟ ꯌꯧꯔꯒ ꯍꯧꯒꯠꯂꯦ, ꯑꯗꯨꯒ ꯀ꯭ꯋꯥ ꯆꯥꯕꯒ ꯆꯠꯇꯅ꯫ ꯆꯠꯀꯦꯁꯨ ꯋꯥꯏ ꯇꯩꯔꯝꯃꯤꯁꯦ ꯂꯣꯏꯔꯒꯁꯨ ꯆꯠꯂꯨꯗꯅ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯍꯦ ꯍꯟꯗ ꯍꯜꯂꯛꯈꯤꯁꯅꯨ꯫ ꯏꯃꯥ ꯂꯥꯛꯑꯦ ꯕꯣꯕꯣ꯫ ꯂꯩꯕꯥꯛ ꯂꯩ ꯀ꯭ꯋꯥꯗꯣ ꯃꯆꯤꯟꯗ ꯄꯩꯅ ꯎꯝꯃꯗꯨꯅ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯆꯥꯕ ꯍꯦꯛ ꯆꯥꯅꯩꯗ, ꯃꯆꯤꯟꯁꯦ ꯄꯩꯗꯅ ꯂꯥꯛꯑꯦ꯫ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯒꯦ? ꯂꯩꯕꯥꯛ ꯂꯩꯅ ꯀ꯭ꯋꯥ ꯆꯥꯕ ꯆꯠꯂꯨꯏꯅꯤ ꯀꯩꯅꯣ꯫ ꯅꯨꯔꯥ ꯆꯐꯨꯁꯤꯕꯨ ꯑꯁꯨꯃꯥꯏꯅ ꯀꯅꯥꯅ ꯊꯝꯂꯝꯃꯣ ꯍꯥꯏꯒꯦꯅꯦꯍꯦ? ꯀ꯭ꯋꯥꯗꯨ ꯆꯥꯅꯤꯡꯕ ꯂꯩꯔꯁꯨ ꯊꯕꯛꯁꯦ ꯂꯣꯏꯔꯝꯃꯒ ꯆꯠꯄ ꯌꯥꯗꯕ꯭ꯔꯅꯦ? ꯍꯦꯟꯗꯣꯛꯄꯤ! ꯆꯥꯅꯤꯡꯃꯟꯗꯅ ꯆꯥꯔꯨꯔꯤꯕ, ꯀꯔꯤ ꯊꯣꯛꯑꯦꯅ ꯉꯥꯡꯉꯤꯅꯣ? ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣꯅꯦꯍꯦ ꯃꯁꯦ? ꯍꯣ, ꯊꯕꯛꯁꯦ ꯂꯣꯏꯔꯝꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯏꯃꯥꯅ ꯀꯣꯛ ꯂꯣꯏꯁꯤꯟꯕꯤꯕ ꯌꯥꯗ꯭ꯔꯣ? ꯑꯉꯥꯡ ꯑꯗꯨꯅ ꯅꯣꯏꯅꯁꯨ ꯉꯥꯡꯅꯗꯅ ꯂꯩ꯫ ꯏꯃꯥ, ꯑꯩ ꯆꯥꯛ ꯂꯥꯝꯃꯦ꯫ ꯂꯩꯕꯥꯛ ꯂꯩꯅ ꯑꯃꯨꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ, ꯑꯉꯥꯡꯅꯦꯅ ꯆꯥꯒꯦꯒ ꯊꯛꯀꯦꯒ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯕꯥꯛ ꯂꯩ ꯋꯥꯏ ꯇꯩꯕꯗꯣ ꯁꯠ ꯇꯧꯗꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯕꯥꯛ ꯂꯩ ꯆꯥꯛ ꯆꯥꯕ ꯍꯦꯛ ꯇꯣꯛꯄꯒ ꯀ꯭ꯋꯥ ꯆꯥꯕ ꯀꯩꯊꯦꯜ ꯃꯆꯥꯗꯨꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯆꯥꯛ ꯆꯥꯔꯝꯕꯒꯤ ꯂꯨꯈꯥꯛꯆꯒꯨꯝꯅ ꯆꯥꯛꯁꯪꯗ ꯏꯆꯥꯏ ꯆꯥꯏꯅ ꯂꯩꯔꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ? ꯌꯦꯡꯉꯨꯕꯗꯅꯦ ꯑꯩꯗꯤ ꯄꯦꯜꯂꯦꯗ꯫ ꯅꯠꯇꯦ, ꯆꯠꯀꯦꯁꯨ ꯊꯕꯛꯁꯤ ꯂꯣꯏꯔꯝꯃꯒ ꯆꯠꯂꯣ ꯍꯥꯏꯕꯅꯤꯗ꯫ ꯅꯣꯡꯃꯗ ꯃꯥꯅ ꯆꯥꯔꯤꯕ ꯀ꯭ꯋꯥꯁꯦ ꯀꯌꯥꯗꯤ ꯌꯥꯝꯃꯦ꯫ ꯂꯪꯐꯩꯗ ꯏꯆꯥ ꯅꯨꯄꯥꯅ ꯋꯥꯅ ꯁꯦꯜ ꯇꯥꯟꯕ, ꯑꯗꯨꯒ ꯃꯥꯅ ꯁ꯭ꯋꯥꯏꯗ ꯆꯥꯕꯒ ꯇꯨꯝꯕꯒ, ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯤ ꯉꯥꯡꯗꯅ ꯀꯣꯟꯗꯣ ꯐꯦꯡꯒꯗꯕꯒꯤ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ꯫ ꯇꯟꯖꯥ ꯑꯁꯤꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕꯤ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯥꯖꯃꯥꯟꯕꯤꯗꯣ ꯆꯥꯎꯕꯤ ꯍꯣꯏꯗ ꯂꯥꯛꯏ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯔꯤꯗꯨꯕꯣ? ꯀꯣꯟ ꯐꯦꯡꯒꯦ ꯇꯧꯔꯝꯃꯤꯅꯤ ꯃꯧ ꯑꯇꯣꯝꯕꯤ꯫ ꯊꯝꯃꯣ, ꯏꯆꯦꯅ ꯃꯔꯥꯏ ꯐꯦꯡꯖꯅꯤ꯫ ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯒ ꯊꯕꯛ ꯇꯧꯕ ꯍꯧꯅꯗꯦ꯫ ꯉꯥꯡꯊꯣꯔꯛꯄꯗꯅ ꯀꯌꯥꯗ ꯋꯥꯈꯜ ꯂꯩꯕ, ꯒ꯭ꯌꯥꯟ ꯇꯥꯕ ꯃꯥꯜꯂꯤꯅꯣ? ꯀꯩꯗꯧꯔꯒꯦ ꯏꯃꯥ, ꯇꯨꯃꯤꯟ ꯂꯩꯔꯗꯤ? ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ꯫ ꯏꯆꯦꯗꯤ ꯏꯃꯥ? ꯂꯩꯇꯦ, ꯑꯗꯨꯅꯕꯨ ꯑꯩꯅ ꯀꯣꯟ ꯐꯦꯡꯒꯦ ꯇꯧꯔꯤꯁꯤꯅꯤ꯫ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ? ꯀꯗꯥꯏꯗꯕꯨ ꯑꯣꯏꯅꯤꯒꯦ, ꯀ꯭ꯋꯥ ꯆꯥꯕ ꯅꯠꯇꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯀꯕꯣꯛ ꯂꯩ ꯂꯥꯛꯏ꯫ ꯏꯆꯦ ꯂꯥꯛꯄ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯝꯃꯤꯅꯦ꯫ ꯀꯩ ꯂꯩꯔꯒꯦ? ꯏꯆꯦꯒꯤ ꯀ꯭ꯋꯥꯒ ꯂꯩꯕ꯭ꯔꯣ? ꯃꯆꯦꯠ ꯑꯃꯇ ꯆꯥꯒꯦ꯫ ꯂꯩꯕꯥꯛ ꯂꯩ ꯆꯥꯔꯛꯂꯤꯕ ꯀ꯭ꯋꯥꯗꯣ ꯕꯤꯠ ꯂꯥꯎꯅ ꯃꯍꯤ ꯑꯣꯊꯣꯛꯂꯗꯨꯅ ꯀꯗꯥꯏꯗꯒꯤ ꯀ꯭ꯋꯥꯅꯣꯗ ꯏꯕꯦꯝꯃ? ꯅꯣꯡꯃꯗꯁꯨ ꯂꯩꯔꯒ ꯆꯥꯎꯗꯅ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯆꯥꯕꯁꯤꯕꯨ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕꯒ ꯐꯥꯎꯗ꯭ꯔꯣ ꯏꯕꯦꯝꯃ? ꯊꯥꯖꯃꯥꯟꯕꯤꯅ ꯀꯔꯤ ꯋꯥꯇꯥꯅꯣꯗ ꯏꯆꯦ? ꯑꯩꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯅꯤꯖꯔꯗꯅ? ꯍꯥꯏꯕ ꯌꯥꯏꯌꯦꯅꯅꯦ ꯄꯪꯉꯥꯡ ꯉꯥꯡꯂꯛꯀꯅꯨ꯫ ꯅꯈꯣꯏ ꯑꯅꯤꯃꯛ ꯌꯥꯔꯦ, ꯑꯝꯇ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯅꯊꯧ ꯇꯧꯅꯔꯨꯁꯣ꯫ ꯇꯟꯖꯥ ꯑꯁꯤꯗ ꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯇꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯖꯃꯥꯟꯕꯤꯕꯨ ꯀꯧꯔꯛꯏ꯫ ꯅꯨꯄꯤ ꯇꯥꯔꯤꯕ꯭ꯔꯥ? ꯍꯣ, ꯀꯔꯤꯅꯣ? ꯏꯅ ꯏ ꯀꯥꯕꯅꯤ, ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯍꯦꯛ ꯇꯥꯏꯅꯅꯤꯍꯦ꯫ ꯑꯉꯥꯡꯁꯤ ꯀꯞꯄꯗ ꯂꯣꯏꯔꯦ, ꯑꯃꯨꯛꯇ ꯊꯦꯝꯂꯨ ꯂꯥꯛꯑꯣ꯫ ꯑꯉꯥꯡꯗꯨ ꯐꯥꯎꯕ ꯊꯦꯝꯕ ꯉꯝꯗ꯭ꯔꯗꯤ ꯁꯤꯖꯈ꯭ꯔ ꯆꯠꯂꯣ꯫ ꯆꯥꯎꯕꯤ ꯁꯥꯎꯅ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣꯅꯦꯍꯦ? ꯅꯋꯥꯅ ꯄꯨꯔꯣꯏꯕꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯃꯆꯣꯛ ꯃꯄꯥꯠ ꯅꯥꯏꯗꯕ ꯁꯥꯔꯗꯅ꯫ ꯑꯩꯒꯤ ꯅꯨꯄꯥꯅꯦ, ꯑꯩꯒꯤ ꯅꯨꯄꯥ꯫ ꯑꯩꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕꯗ ꯀꯅꯥꯅ ꯀꯩꯗꯧꯕ ꯉꯝꯖꯗꯧꯔꯤꯒꯦ? ꯐꯦꯠꯂꯥꯎꯗꯨꯅ ꯊꯥꯖꯃꯥꯟꯕꯤ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤ꯫ ꯅꯣꯏꯁꯤꯕꯨ ꯀꯔꯤ ꯂꯥꯏꯅꯕꯨ ꯁꯥꯔꯛꯄ ꯖꯥꯠꯅꯣ? ꯋꯥꯔꯛ ꯋꯥꯌꯦꯜ ꯊꯨꯡꯗꯕꯤ ꯉꯥꯛꯇ꯫ ꯂꯩꯕꯥꯛ ꯂꯩ ꯃꯅꯦꯝꯒꯤ ꯋꯥꯍꯩꯁꯤꯗ ꯁꯠ ꯂꯥꯎꯅ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯩꯒ ꯑꯃꯨꯛ ꯄꯛꯇꯅ ꯉꯥꯡꯕꯤꯔꯛꯀꯅꯨꯗ꯫ ꯀꯔꯤꯒꯤ ꯉꯥꯡꯗꯅꯤ? ꯅꯪꯅ ꯆꯠꯂꯤꯕ ꯁꯥꯖꯠꯁꯤꯕꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯁꯥꯖꯠꯂꯣ? ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯂꯣꯏꯁꯤꯟ ꯈꯝꯖꯤꯜꯂꯒ
ꯀ꯭ꯋꯥꯗꯣ ꯆꯥꯔꯨꯁꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯠꯇꯦ ꯑꯩꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯕ ꯁꯤꯜꯂꯛꯀꯅꯨꯀꯣ ꯅꯪ ꯑꯁꯨꯝꯅ ꯉꯥꯡꯗꯅ ꯆꯥꯎꯕꯤ ꯏꯃꯨꯡ ꯆꯪꯈꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ ꯆꯥꯎꯕꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯗꯨꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯏ ꯎꯔꯦ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯥꯖꯃꯥꯟꯕꯤꯅ ꯃꯆꯥ ꯂꯨꯖꯗꯨꯅ ꯂꯩꯔꯝꯃꯤꯗꯣ ꯀꯔꯤꯅꯣꯅꯦꯍꯦ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯍꯥ ꯅꯨꯃꯤꯠ ꯇꯥꯔꯛꯂꯕ ꯀꯥꯟꯗꯁꯤꯗ ꯑꯉꯥꯡꯗꯨ ꯂꯨꯖꯔꯤꯕꯅꯤꯅꯦ ꯅꯠꯇꯦ ꯉꯜꯂꯤꯉꯩꯗ ꯂꯨꯖꯕ ꯌꯥꯗꯕ꯭ꯔꯣ ꯍꯣ ꯁꯪꯗ꯭ꯔꯦ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛ ꯂꯨꯖꯔꯤꯁꯦ ꯅꯪꯕꯨ ꯀꯔꯤ ꯊꯕꯛ ꯁꯨꯗꯅ ꯁꯪꯗ꯭ꯔꯤꯕ ꯍꯥ ꯅꯣꯏꯒꯨꯝꯕ ꯃꯧꯁꯦ ꯖꯒꯠ ꯁꯪꯁꯥꯔꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯃꯣꯏꯍꯦ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯏꯃꯥ ꯀꯅꯥꯗꯅꯣ ꯉꯥꯡꯕꯤꯔꯨꯔꯣ ꯐꯩ ꯐꯩ ꯑꯉꯥꯡꯗꯣ ꯉꯝꯗꯦ ꯁꯥꯗꯦ ꯍꯥꯏꯇ ꯍꯥꯏꯔꯣ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ ꯅꯪ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯑꯣꯏꯕ ꯍꯣ ꯅꯨꯄꯥ ꯑꯉꯥꯡꯁꯦ ꯑꯃꯨꯛꯇ ꯂꯧꯁꯤꯜꯂꯨ ꯂꯥꯛꯑꯣ ꯇꯣꯝꯕꯅ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯒꯦ ꯂꯨꯖꯕ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯔꯦ ꯁꯦ ꯄꯨꯁꯤꯟꯈ꯭ꯔꯣ ꯃꯐꯤ ꯃꯔꯣꯜꯒꯗꯣ ꯁꯦꯠꯆꯤꯜꯂꯝꯃꯣ ꯍꯣꯏ ꯍꯣꯏ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ ꯂꯩꯕꯥꯛ ꯂꯩ ꯍꯦꯛ ꯌꯥꯍꯧꯔꯛꯄꯒ ꯀ꯭ꯋꯥ ꯆꯥꯕ ꯆꯠꯈ꯭ꯔꯦ ꯑꯍꯜ ꯑꯣꯏꯔꯕꯤ ꯆꯥꯎꯕꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯁꯨ ꯅꯨꯄꯥꯅ ꯕꯨꯕꯣ ꯏꯃꯥ ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯁꯨꯊꯣꯏꯕ ꯅꯃꯥꯅ ꯆꯠꯄꯕꯨ ꯀꯗꯥꯏꯗ ꯑꯣꯏꯅꯤꯒꯦ ꯀ꯭ꯋꯥ ꯆꯥꯕꯁꯤꯅꯤꯗꯅ ꯑꯩꯁꯨ ꯆꯠꯂꯨꯒꯦ ꯍꯦ ꯆꯠꯈꯤꯅꯨ ꯑꯗꯨꯗꯤ ꯑꯩ ꯏꯗꯣꯝꯆꯥ ꯍꯣꯏꯗ ꯁꯥꯟꯅꯔꯨꯒꯦ ꯍꯣꯏ ꯍꯣꯏ ꯁꯨꯃꯥꯡ ꯊꯦꯂꯣꯡꯁꯤꯁꯨ ꯅꯥꯄꯤꯒꯤ ꯅꯥꯄꯤ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯀ꯭ꯋꯥ ꯆꯥꯔꯦ ꯃꯆꯤ ꯃꯔꯨꯝꯗ ꯀ꯭ꯋꯥ ꯃꯍꯤꯁꯦ ꯑꯣꯊꯣꯛꯄꯒꯤ ꯋꯥꯒ ꯂꯩꯇꯦ ꯃꯥꯌꯣꯛꯁꯤꯗ ꯍꯦꯛꯇ ꯑꯣꯠꯁꯤꯟꯕ ꯉꯥꯡꯃꯟꯗꯅꯅꯦ ꯉꯥꯡꯒꯗꯕ ꯇꯜꯂꯦꯗ ꯑꯩ ꯑꯁꯨꯝꯅ ꯆꯥꯎꯕꯤꯅ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯆꯥꯅꯨꯄا ꯑꯇꯣꯝꯕꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯏꯇꯩꯃꯗꯤ ꯂꯩꯇꯦ ꯀ꯭ꯋꯥ ꯆꯥꯕ ꯆꯠꯈꯤ ꯁꯦꯜ ꯈꯤꯇ ꯍꯪꯒꯦ ꯇꯧꯕꯅꯤꯅꯦ ꯀꯔꯤꯒꯤ ꯁꯦꯜꯅꯣꯅꯦ ꯑꯇꯣꯝꯕ ꯀꯔꯤꯗ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯕꯅꯣ ꯑꯉꯥꯡꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯉꯔꯥꯡꯁꯨ ꯑꯩꯈꯣꯏ ꯑꯍꯤꯡ ꯑꯃꯠꯇ ꯇꯨꯝꯅꯗ꯭ꯔꯤ ꯑꯅꯛꯄ ꯂꯥꯏꯌꯦꯡꯁꯪꯁꯤꯗ ꯄꯨꯔꯒꯦ ꯇꯧꯕꯅꯤ ꯑꯩꯗꯤꯅꯦ ꯑꯗꯨꯒꯨꯝꯕꯗꯣ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯅꯍꯥꯟꯅ ꯈꯪꯈ꯭ꯔꯦ ꯀꯔꯤꯒꯤ ꯂꯥꯏꯌꯦꯡꯕ ꯍꯥ ꯀꯔꯤꯒꯤ ꯂꯥꯏꯌꯦꯡꯕꯅꯣ ꯂꯨꯖꯈꯨꯑꯣ ꯁꯟꯙ꯭ꯌꯥꯗ ꯂꯨꯖꯈꯣ ꯍꯥꯏꯌꯨꯅꯦ ꯀꯔꯤ ꯊꯕꯛ ꯁꯨꯖꯗꯅ ꯅꯨꯃꯤꯠ ꯅꯨꯡꯁꯥ ꯂꯩꯔꯤꯉꯩ ꯂꯨꯖꯔꯒ ꯂꯨꯝꯅ ꯑꯉꯥꯡꯗꯣ ꯂꯩꯍꯜꯂꯒ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯣꯏꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ ꯑꯗꯨꯒ ꯅꯪꯁꯨ ꯅꯨꯄꯤꯗ ꯋꯥ ꯑꯃꯇ ꯍꯥꯏꯕ ꯉꯝꯗꯦꯅꯦ ꯅꯠꯇ꯭ꯔꯥ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯉꯥꯡꯉꯤꯍꯦ ꯅꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯈꯔ ꯇꯥꯎꯅꯦ ꯑꯇꯣꯝꯕ ꯅꯣꯏꯒꯤ ꯐꯠꯇꯅꯕ ꯑꯃꯠꯇ ꯉꯥꯡꯕꯤꯒꯗꯕ ꯅꯃꯥ ꯅꯠꯇꯦ ꯅꯌꯥꯝꯕꯗꯣ ꯍꯜꯂꯛꯈꯤꯁꯅꯨ ꯏꯆꯥ ꯑꯆꯧꯕ ꯂꯩꯔꯀꯥꯟꯗ ꯃꯤꯒꯤ ꯃꯒꯨꯟ ꯈꯪꯒꯗꯕꯅꯤ ꯌꯥꯔꯦꯕ ꯏꯃꯥ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯂꯩꯔꯗꯤ ꯏꯃꯥꯗꯒꯤ ꯑꯣꯏꯔꯁꯨ ꯈꯔ ꯄꯤꯔꯣ ꯀꯗꯥꯏꯗꯒꯤ ꯑꯩꯗꯤ ꯁꯦꯜ ꯂꯩꯖꯗꯦ ꯊꯥꯖꯃꯥꯟꯕꯤ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯧꯔꯛꯏ ꯍꯣ ꯅꯨꯄꯥ ꯅꯪꯕꯨ ꯑꯗꯥꯏꯗ ꯁꯤꯔꯕ꯭ꯔꯅꯦꯍꯦ ꯅꯌꯨꯝꯗ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕꯗꯨꯕꯣ ꯍꯥ ꯁꯦꯜ ꯂꯩꯇꯤꯌꯦ ꯏꯇꯩꯃꯁꯨ ꯌꯨꯝꯗ ꯂꯩꯔꯝꯗꯤꯌꯦ ꯑꯗꯨꯒꯤꯅꯦ ꯍꯜꯂꯛꯇ꯭ꯔꯤꯁꯦ ꯂꯩꯔꯣꯏꯌꯦ ꯑꯃꯠꯇ ꯂꯩꯔꯣꯏ ꯌꯥꯔꯦ ꯈꯪꯉꯤ ꯂꯥꯎ ꯆꯠꯂꯁꯦ ꯑꯉꯥꯡꯁꯦ ꯃꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥꯜꯂꯦ ꯁꯦꯜ ꯌꯥꯎꯗꯅ ꯀꯃꯥꯏꯅ ꯂꯥꯌꯦꯡꯕ ꯆꯠꯇꯣꯏꯅꯣꯗ ꯍꯣ ꯅꯪꯅ ꯑꯗꯥꯏꯗ ꯑꯗꯨꯝ ꯂꯩꯔꯒ ꯁꯦꯜ ꯊꯣꯛꯂꯛꯀꯗ꯭ꯔꯅꯦꯍꯦ ꯍꯣꯏꯁꯦ ꯂꯥꯛꯑꯒꯦ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯈꯣꯏꯇꯨꯝꯅꯈ꯭ꯔꯦꯗ ꯆꯠꯂꯣ ꯑꯃꯨꯛ ꯅꯪ ꯅꯨꯄꯤꯅ ꯐꯨꯕꯤꯔꯅꯤ ꯍꯣꯏ ꯏꯃꯥ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯆꯥꯎꯕꯤꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔ ꯃꯇꯝꯗ ꯂꯩꯕꯥꯛ ꯂꯩꯗꯣ ꯃꯌꯨꯝꯗ ꯆꯪꯂꯛꯏ ꯂꯩꯕꯥꯛ ꯂꯩꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯊꯝꯂꯝꯕ ꯐꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒ ꯃꯐꯝ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤꯅꯦ ꯍꯣꯏ ꯏꯃꯥ ꯍꯥꯏ ꯀꯩꯗꯧꯔꯦ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯛꯇꯅ ꯀꯧꯔꯤꯕꯗꯣ ꯐꯤꯁꯦ ꯈꯔ ꯁꯨꯗꯣꯛꯄꯤꯔꯝꯕ ꯌꯥꯗꯕ꯭ꯔꯣ ꯏꯃꯥ ꯏꯄꯦꯝꯃ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ ꯀ꯭ꯋꯥꯖꯥꯕꯤ ꯅꯪꯕꯨ ꯅꯈꯨꯠꯇꯦꯛꯄ꯭ꯔꯣ ꯍꯦꯛ ꯌꯥꯍꯧꯕꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛ ꯈꯛꯇ ꯍꯟꯖꯤꯜꯂꯛꯑꯒ ꯀꯔꯤ ꯊꯣꯛꯑꯦꯅ ꯉꯥꯡꯖꯔꯤꯅꯣ ꯐꯩ ꯁꯨꯒꯦ ꯉꯁꯥꯏ ꯃꯈꯩ ꯁꯥꯟꯅꯕ ꯆꯠꯂꯨꯕ ꯃꯆꯥꯗꯣ ꯀꯞꯂꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯏ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯏꯁꯨꯊꯣꯏꯕ ꯏꯗꯣꯝꯆꯥꯅ ꯐꯨꯔꯛꯏꯅꯦ ꯀꯔꯤ ꯃꯃꯥ ꯑꯩꯒꯤ ꯏꯆꯥꯗ ꯐꯨꯔꯤꯕ ꯂꯝꯍꯦꯟꯕꯒꯤ ꯃꯗꯣꯝꯆꯥꯅ ꯐꯨꯕ ꯑꯣꯏꯔꯤꯅꯤ ꯌꯥꯔꯦ ꯃꯈꯥ ꯁꯥꯡꯊꯅꯔꯅꯨ ꯅꯃꯧ ꯅꯨꯄꯤꯁꯤꯅꯕꯨ ꯇꯧꯔꯗꯤ ꯏꯌꯥꯗ ꯌꯥꯏꯅꯦ ꯌꯥꯕ ꯌꯥꯗꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯍꯦ ꯏꯕꯦꯝꯃ ꯌꯥꯔꯦ ꯂꯣꯏꯅ ꯍꯦꯛ ꯈꯪꯖꯔꯤ ꯅꯪꯁꯨ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯅꯤꯡꯗꯦꯕ ꯅꯪꯃꯛꯇ ꯐꯨꯔꯒ ꯑꯩ ꯄꯦꯜꯂꯅꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯗꯨ ꯐꯨꯕ ꯍꯧꯔꯛꯏ ꯀꯩꯅꯣ ꯏꯃꯥ ꯅꯥꯏꯌꯦ ꯀꯔꯤꯅꯣꯅꯦꯍꯦ ꯑꯉꯥꯡꯗꯕꯨ ꯑꯗꯨꯛ ꯊꯤꯅ ꯐꯨꯕꯕꯨ ꯍꯧꯅꯕ꯭ꯔꯣ ꯏꯆꯥ ꯋꯥꯔꯛꯆꯕ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯕꯥꯛ ꯂꯩ
ꯐꯤꯁꯤꯡꯗꯨ ꯄꯨꯗꯨꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯈꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕ ꯂꯧꯕꯨꯛꯇꯒꯤ ꯋꯥꯅ ꯊꯕꯛ ꯁꯨꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣ? ꯏꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯊꯣꯡꯗ꯭ꯔꯤ꯫ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯩ ꯊꯣꯡꯂꯒꯦ꯫ ꯑꯉꯥꯡꯒꯤ ꯐꯤꯁꯨ ꯁꯨꯗ꯭ꯔꯗꯤ ꯂꯩꯇꯦꯌꯦ꯫ ꯐꯔꯦ ꯐꯤꯗꯣ ꯍꯥꯟꯅ ꯁꯨꯔꯨꯔꯒꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯀꯌꯥꯗ ꯐꯔꯤꯅꯣ? ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯐꯈ꯭ꯔꯦꯗꯥ꯫ ꯀꯔꯤꯅꯣ ꯅꯇꯣꯝꯇ ꯑꯃꯨꯛ ꯅꯣꯛꯇꯅ ꯂꯩꯔꯤꯗꯨꯅ? ꯂꯧ ꯐꯤꯁꯤꯡꯗꯣ ꯄꯤꯔꯨ ꯂꯧ, ꯆꯥꯛꯁꯨꯅꯦ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦꯕ꯫ ꯑꯁꯨꯝꯅ ꯇꯣꯝꯕ ꯐꯤꯁꯤꯡꯗꯨ ꯄꯨꯗꯨꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯐꯤ ꯄꯨꯗꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯂꯛꯅꯔꯛꯏ꯫ ꯂꯩꯁꯥꯕꯤ ꯑꯃꯅ, ꯇꯥ ꯇꯣꯝꯕ ꯐꯤ ꯁꯨꯕ ꯂꯥꯛꯏꯔꯣ? ꯑꯧ ꯂꯥꯛꯏꯅꯦ, ꯅꯣꯏꯁꯨ ꯐꯤ ꯁꯨꯔꯝꯃꯤꯔꯣ? ꯍꯣꯏ ꯇꯥ ꯇꯣꯝꯕ, ꯑꯩꯈꯣꯏꯁꯨ ꯐꯤ ꯁꯨꯔꯝꯃꯤꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡꯋꯥꯏ ꯇꯥ ꯇꯣꯝꯕꯒꯨꯝꯕ ꯑꯃꯠꯇ ꯐꯪꯖꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ꯫ ꯑꯗꯨꯅꯦ ꯍꯥꯏꯕ꯫ ꯏꯅꯝꯃ ꯊꯥꯖꯃꯥꯟꯕꯤꯁꯦ ꯃꯔꯥꯏꯕꯛ ꯐꯩꯀꯣ ꯇꯥ ꯇꯣꯝꯕ ꯐꯪꯖꯔꯤꯁꯦ꯫ ꯅꯣꯏꯅ ꯄꯪꯊꯥꯗ ꯊꯥꯒꯠꯂꯦ, ꯁꯣꯝꯗꯅ ꯑꯩꯅ ꯋꯥꯔꯤꯁꯤꯗꯤ ꯀꯅꯥꯝꯇꯅ ꯎꯕꯤꯗꯦ꯫ ꯀꯩꯒꯤ ꯇꯥ ꯇꯣꯝꯕꯗꯤ ꯋꯥꯔꯤꯕ? ꯁꯦꯜꯕꯨ ꯇꯥꯟꯒꯗ꯭ꯔꯥ, ꯏꯃꯨꯡꯒꯤ ꯊꯕꯛꯄꯨ ꯇꯧꯒꯗ꯭ꯔꯥ? ꯌꯥꯝ ꯂꯩꯈ꯭ꯔꯦꯗ ꯏꯕꯦꯝꯃꯁꯥ꯫ ꯏꯃꯨꯡꯒꯤ ꯊꯕꯛꯇꯤ ꯏꯅꯝꯃꯁꯨ ꯈꯔ ꯇꯧꯍꯟꯕ ꯌꯥꯗ꯭ꯔꯣ ꯇꯥ ꯇꯣꯝꯕ? ꯅꯣꯏꯅ ꯅꯝꯃ ꯉꯥꯡꯅꯗꯣꯏ ꯁꯔꯨꯛ ꯑꯩꯅꯦ ꯀꯩ ꯃꯃꯥꯏ ꯅꯥꯟꯖꯔꯨꯒꯦ? ꯇꯥ ꯇꯣꯝꯕꯒꯤ ꯋꯥꯇꯥꯁꯤꯗꯤ꯫ ꯁꯣꯝꯗꯅ ꯊꯥꯖꯃꯥꯟꯕꯤ ꯀ꯭ꯋꯥ ꯆꯥꯔꯗꯨꯅ ꯁꯨꯃꯥꯡꯗꯨꯗ ꯅꯨꯡꯁꯥ ꯌꯥꯏꯔꯤ꯫ ꯃꯇꯝꯁꯤꯗ ꯂꯩꯕꯥꯛ ꯂꯩ ꯂꯥꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯖꯃꯥꯟꯕꯤ, ꯅꯪꯅ ꯅꯍꯥꯟ ꯂꯧꯈꯤꯕ ꯉꯥꯔꯤꯗꯣ ꯄꯤꯔꯛꯑꯣ꯫ ꯊꯥꯖꯃꯥꯟꯕꯤ ꯀ꯭ꯋꯥ ꯃꯍꯤꯗꯣ ꯄꯤꯠ ꯂꯥꯎꯅ ꯁꯤꯗꯣꯛꯑꯗꯨꯅ, ꯀꯔꯝ ꯀꯥꯟꯗ ꯂꯧꯈꯤꯕ ꯉꯥꯔꯤꯅꯣ ꯍꯥꯏꯁꯦ? ꯆꯥꯕ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯀꯥꯎꯔꯤꯅꯤ, ꯅꯍꯥꯟꯗ ꯂꯧꯈꯤꯕ ꯉꯥꯔꯤꯗꯣ ꯍꯥꯏꯕꯅꯤꯅꯦ꯫ ꯅꯣꯏꯗ ꯄꯤꯕꯗꯤ ꯂꯥꯏꯔꯗꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯥꯏ ꯐꯥꯎꯕ ꯂꯩꯖꯗꯦ꯫ ꯅꯣꯏꯒꯤ ꯂꯩꯕ ꯂꯩꯇꯕ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯑꯩ, ꯅꯍꯥꯟ ꯂꯧꯈꯤꯕ ꯉꯥꯔꯤꯗꯣ ꯁꯤꯡꯂꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯂꯩꯇꯦ ꯍꯥꯏꯔꯤꯁꯤꯗ ꯄꯤꯌꯣ ꯄꯤꯌꯣꯌꯦ, ꯀꯗꯥꯏꯗꯒꯤ ꯀꯣꯠꯂꯒ ꯄꯤꯌꯣ ꯍꯥꯏꯕꯅꯣ ꯑꯩꯕꯣ? ꯃꯤꯉꯣꯟꯗꯒꯤ ꯂꯧꯕꯗꯅꯤ ꯅꯪꯅ ꯍꯩꯔꯤꯁꯦ, ꯅꯪꯉꯣꯟꯗꯒꯤ ꯄꯤꯊꯣꯛꯄꯒꯤ ꯋꯥꯁꯤꯃꯗꯤ ꯍꯩꯇꯕ ꯅꯠꯇ꯭ꯔꯣ? ꯆꯥꯎꯕꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ, ꯃꯧ ꯑꯍꯜ, ꯉꯥꯔꯤ ꯈꯔ ꯈꯛꯇꯨꯕꯨ ꯑꯃꯨꯛ ꯄꯤꯌꯣ ꯍꯥꯏꯔꯤꯗꯨꯕꯨ ꯌꯥꯔꯤꯅꯦ ꯅꯪꯕꯣ꯫ ꯀꯔꯤꯒꯤ ꯌꯥꯕꯅꯣ? ꯑꯩꯒꯤ ꯅꯨꯄꯥꯅ ꯂꯪꯐꯩꯗ ꯋꯥꯅ ꯊꯕꯛ ꯁꯨꯔꯒ ꯂꯩꯔꯤꯁꯦ ꯐꯥꯒꯤꯔꯣ? ꯃꯉꯣꯟꯗꯒꯤꯗꯤ ꯄꯠꯅꯥ ꯑꯃꯗ ꯍꯦꯟꯖꯤꯟꯅꯕ ꯌꯥꯗꯦꯅꯦ꯫ ꯑꯗꯨꯒ ꯑꯩꯒꯤꯅ ꯌꯥꯔꯦ ꯍꯥꯏꯔꯨꯔꯅꯨ ꯀꯥꯏꯅ, ꯑꯗꯨꯗꯤ ꯏꯃꯥꯅ ꯑꯣꯏꯅ ꯁꯤꯡꯕꯤꯔꯣ ꯉꯥꯔꯤꯗꯣ꯫ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯍꯨꯟꯗꯣꯛꯅꯕ ꯌꯥꯔꯔꯣꯏꯗꯕ ꯅꯆꯤꯟ ꯅꯅꯥꯎꯅꯤꯅꯦ ꯅꯣꯏꯁꯦ, ꯈꯤꯇꯁꯨ ꯄꯦꯟꯊꯣꯛꯅꯧꯅꯤ ꯏꯃꯧꯁꯥ꯫ ꯄꯣꯠ ꯆꯩ ꯑꯃꯠꯇ ꯍꯦꯟꯖꯤꯟꯅꯕ ꯌꯥꯗ꯭ꯔꯗꯤ ꯀꯔꯝꯅ ꯅꯣꯏꯗꯤ ꯂꯩꯃꯤꯟꯅꯗꯧꯔꯤ? ꯐꯔꯦ ꯐꯔꯦ, ꯏꯃꯥ ꯉꯥꯔꯤꯗꯣ ꯂꯩꯔꯛꯂꯒꯦ꯫ ꯅꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯁꯨꯅꯤꯡꯗꯕꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯗꯤ ꯃꯣꯏꯒ ꯑꯣꯏꯅ ꯂꯩꯃꯤꯟꯅꯈ꯭ꯔꯣ꯫ ꯆꯥꯕꯅ ꯑꯩꯒꯤ ꯆꯥꯕ, ꯑꯗꯨꯒ ꯋꯥꯅ ꯃꯤꯒꯤ ꯉꯥꯡꯕ, ꯑꯗꯨꯛ ꯌꯥꯝꯅ ꯑꯆꯟꯃꯤꯔ ꯅꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯊꯥꯖꯃꯥꯟꯕꯤꯅ, ꯀꯔꯤ? ꯑꯩꯕꯨ ꯁꯨꯅꯤꯡꯗꯕꯤ ꯀꯥꯏꯅ? ꯅꯪꯗꯤ ꯌꯥꯝ ꯁꯨꯅꯤꯡꯉꯦꯍꯦ ꯊꯕꯛ ꯐꯕꯤ꯫ ꯌꯥꯔꯦꯅꯦꯍꯦ ꯅꯣꯏꯕꯣ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ꯫ ꯇꯟꯖꯥꯁꯤꯗ ꯇꯣꯝꯕꯁꯨ ꯐꯤ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯆꯥꯎꯕꯤꯅ, ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯊꯕꯛꯁꯦ ꯐꯈ꯭ꯔꯦꯗ ꯏꯃꯥꯒꯤ ꯑꯇꯣꯝꯕ꯫ ꯑꯧ ꯏꯃꯥ ꯐꯕꯅꯤ, ꯅꯃꯧ ꯅꯨꯄꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯐꯤꯁꯦ ꯁꯨꯔꯨꯕꯅꯤ꯫ ꯆꯨꯝꯃꯤꯅꯦꯍꯦ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯁꯥ ꯌꯥꯝꯅ ꯉꯝꯗ꯭ꯔꯦꯅꯦ꯫ ꯇꯧꯅꯨꯀꯣ, ꯃꯤꯅ ꯎꯁꯤꯠꯂꯣꯏꯗꯕ ꯊꯕꯛ ꯇꯧꯅꯨ꯫ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯏꯕꯨꯡꯉꯣ ꯅꯪꯕꯣ? ꯊꯥꯖꯃꯥꯟꯕꯤꯅ, ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤꯁꯦ ꯀꯩꯅꯣ? ꯏꯃꯥꯕꯨ ꯌꯥꯝ ꯀꯜꯂꯛꯄ꯭ꯔꯣ? ꯋꯥ ꯉꯥꯡꯕꯗ ꯇꯨꯡ ꯃꯥꯡ ꯌꯦꯡꯂꯒ ꯉꯥꯡꯉꯨ ꯑꯇꯣꯝꯕ꯫ ꯅꯨꯄꯤꯅ ꯉꯝꯂꯗꯤ ꯏꯃꯨꯡꯗꯣ ꯁꯨꯀꯠꯈꯠꯅꯔꯔꯣꯏꯗꯕꯅꯤ꯫ ꯏꯃꯧ ꯅꯨꯄꯤꯅ ꯑꯗꯨꯝ ꯉꯝꯍꯜꯂꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯕꯤ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯊꯥꯖꯃꯥꯟꯕꯤꯅ, ꯅꯣꯏ ꯅꯃꯥꯁꯦ ꯀꯔꯝ ꯀꯥꯟꯗ ꯁꯤꯗꯣꯏꯅꯣ? ꯃꯁꯤꯅ ꯁꯤꯈ꯭ꯔꯗꯤ ꯑꯩꯉꯣꯟꯗ ꯌꯦꯠꯄꯤꯅꯕ ꯃꯤꯁꯦ ꯂꯩꯔꯔꯣꯏꯗꯕꯅꯤ꯫ ꯂꯧ ꯑꯩ ꯆꯥꯛ ꯊꯣꯡꯒꯦ, ꯏꯟꯁꯥꯡ ꯁꯦꯝꯃꯨ ꯂꯥꯛꯑꯣ꯫ ꯑꯗꯨ ꯐꯥꯎꯕ ꯁꯦꯝꯕ ꯇꯜꯂꯗꯤꯅꯦ ꯇꯣꯛꯑꯣ, ꯊꯣꯡꯉꯨꯔꯅꯨ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯊꯣꯡꯖꯔꯨꯔꯒꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯕꯥꯛ ꯂꯩꯒꯨꯝꯕꯤ ꯂꯩꯀꯥꯏꯒꯤ ꯁꯨꯅꯤꯡꯗꯕꯤ ꯃꯧꯁꯤꯡ ꯖ꯭ꯋꯥꯔ ꯀꯟꯅ ꯁꯥꯟꯅꯔꯤ꯫ ꯃꯧ ꯑꯃꯅ, ꯉꯁꯤꯗꯤ ꯗꯥꯎꯁꯦ ꯏꯌꯥ ꯌꯥꯗ꯭ꯔꯦꯗ꯫ ꯂꯩꯕꯥꯛ ꯂꯩꯅ, ꯅꯪꯗ ꯅꯠꯇꯦꯗ ꯏꯆꯦ, ꯑꯩꯁꯨꯅꯤ꯫ ꯂꯩꯕꯥꯛ ꯂꯩꯌꯦ, ꯅꯣꯏ ꯅꯅꯥꯎ ꯅꯨꯄꯥ ꯇꯣꯝꯕꯗꯨꯗꯤ ꯇꯁꯦꯡꯅ ꯑꯙꯥ ꯃꯣꯔꯥ ꯑꯣꯜꯂꯕ ꯑꯣꯏꯔꯦ꯫ ꯗꯥꯎꯅ ꯗꯥꯎ ꯌꯥꯗꯕꯅꯤ, ꯇꯪꯈꯥꯏ ꯁꯤꯕꯒꯤ ꯋꯥꯔꯤꯒ ꯁ꯭ꯋꯥꯏꯗ ꯄꯨꯁꯤꯜꯂꯛꯀꯅꯨ꯫ ꯍꯣꯏꯅꯦꯍꯦ ꯂꯩꯕꯥꯛ ꯂꯩ, ꯃꯤꯅ ꯅꯤꯝꯐꯨ ꯌꯥꯝ ꯉꯥꯡꯅꯩꯌꯦꯃꯤ ꯅꯣꯏ ꯇꯣꯝꯕꯗꯣ꯫ ꯃꯤꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯃꯕꯅꯦ ꯏꯆꯦ, ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯕ ꯌꯥꯄꯣꯟꯇꯦ꯫ ꯀꯥꯟꯅꯗꯦ, ꯀ꯭ꯋꯥ ꯑꯗꯨꯝ ꯆꯥꯈꯤꯁꯤꯁꯦ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧ ꯑꯗꯨꯅ ꯐꯤꯖꯤꯗ ꯀꯤꯁꯤꯟꯗꯨꯅ ꯄꯨꯔꯛꯄ ꯀ꯭ꯋꯥꯁꯤꯡꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯛꯏ꯫ ꯂꯩꯕꯥꯛ ꯂꯩꯅ ꯃꯁꯤ ꯌꯥꯎꯔꯗꯤ ꯗꯥꯎ ꯌꯥꯔꯅꯤ꯫ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯂꯩꯕꯥꯛ ꯂꯩ ꯏꯕꯦꯝꯃ ꯅꯪꯁꯨ ꯀ꯭ꯋꯥꯁꯦ ꯐꯖꯅꯗꯤ ꯆꯥꯏꯀꯣ꯫ ꯑꯩ ꯅꯨꯄꯥ ꯂꯩꯇ꯭ꯔꯤꯉꯩꯁꯤꯗ ꯆꯥꯕ ꯌꯥꯕ ꯆꯥꯍꯧꯔꯤꯅꯤ꯫ ꯃꯥꯒ ꯌꯨꯝꯗ ꯂꯩꯔꯗꯤ ꯆꯥꯕ ꯐꯪꯕꯒꯤ ꯋꯥ ꯂꯩꯇ꯭ꯔꯦ꯫ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ? ꯀ꯭ꯋꯥ ꯆꯥꯕ ꯌꯥꯗꯤꯌꯦ, ꯑꯗꯨꯅ ꯃꯥ ꯂꯪꯐꯩ ꯆꯠꯈꯤꯕ ꯉꯥꯏꯕꯗꯅꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯖꯥꯅꯤ꯫ ꯍꯟꯗꯛꯇꯤ ꯅꯪ ꯅꯨꯄꯥꯗꯣ ꯌꯨꯝꯗꯒ ꯂꯥꯛꯈꯤꯗ꯭ꯔꯦꯅꯦ? ꯍꯟꯗꯛ ꯁꯨꯔꯤꯕ ꯊꯕꯛꯇꯣ ꯂꯣꯏꯔꯒ ꯂꯥꯛꯑꯅꯤꯗ꯫ ꯃꯥꯁꯨ ꯌꯨꯝꯗ ꯂꯥꯛꯇꯕꯒꯤ ꯋꯥꯅꯤꯗ, ꯁꯦꯜꯗꯤ ꯑꯗꯨꯝ ꯊꯥꯔꯛꯏ꯫ ꯐꯩꯌꯦ ꯐꯩꯌꯦ, ꯅꯨꯄꯥ ꯒ꯭ꯌꯥꯟ ꯇꯥꯕꯅꯤꯅ꯫ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯂꯩ, ꯖ꯭ꯋꯥꯔ ꯈꯔ ꯁꯥꯟꯅ, ꯀ꯭ꯋꯥ ꯈꯔ ꯆꯥ, ꯃꯄꯨꯔꯣꯏꯕꯅ ꯊꯥꯔꯛꯄ ꯁꯦꯜ ꯃꯈꯩ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯁꯤꯗꯁꯨ ꯀꯣꯟꯅꯗ꯭ꯔꯗꯨꯅ ꯃꯤꯉꯣꯟꯗꯒꯤ ꯐꯥꯎꯕ ꯁꯦꯜ ꯄꯨꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ, ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯃ ꯂꯩꯕꯥꯛ ꯂꯩꯍꯣꯏꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯅꯝꯃ, ꯏꯅꯝꯃ! ꯆꯥꯎꯕꯤꯅ ꯀꯅꯥꯅꯣ? ꯍꯩꯃꯥ, ꯊꯣꯏꯕꯤ ꯅꯪ ꯑꯣꯏꯔꯦ꯫ ꯀꯩ ꯂꯩꯔꯒꯦ ꯅꯪꯅ ꯂꯥꯛꯄꯕꯣ? ꯊꯣꯏꯕꯤꯅ ꯏꯃꯥꯕꯣ, ꯏꯅꯝꯃ ꯂꯩꯇꯕ꯭ꯔꯣ? ꯂꯩꯌꯦ ꯂꯩꯌꯦ꯫ ꯃꯧ, ꯊꯣꯏꯕꯤ ꯂꯥꯛꯏꯅꯦ ꯏꯕꯦꯝꯃ꯫ ꯂꯩꯕꯥꯛ ꯂꯩ ꯃꯅꯦꯝꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯂꯩꯇꯦꯅ ꯍꯥꯏꯈꯤꯒꯦ ꯍꯥꯏꯗꯦꯕ, ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯃꯁꯦ ꯌꯥꯝ ꯍꯩꯃꯟ ꯁꯤꯡꯃꯜꯂꯦꯕ꯫ ꯇꯥꯔꯕ꯭ꯔꯣ ꯅꯪꯕꯣ? ꯊꯣꯏꯕꯤ ꯂꯥꯛꯏꯅꯦꯍꯦ꯫ ꯍꯣ ꯇꯥꯔꯦ꯫ ꯊꯣꯏꯕꯤ ꯅꯪ ꯂꯥꯛꯏꯔꯣ? ꯑꯩꯒꯤ ꯁꯦꯜꯗꯣ ꯀꯩꯗꯧꯉꯩ ꯄꯤꯒꯦ ꯍꯥꯏꯕꯅꯣ ꯏꯅꯝꯃ? ꯄꯤꯔꯗꯧꯅꯤ, ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩ ꯀꯩꯁꯨ ꯃꯠꯂꯣꯏꯀꯣ꯫ ꯂꯧꯔꯝꯗꯥꯏꯗꯅ ꯅꯦ ꯇꯧꯁꯤꯟꯅꯗꯅ ꯂꯧꯕꯤꯈ꯭ꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯁꯤꯡꯅꯦ ꯍꯥꯏꯕ ꯈꯪꯕꯤꯗ꯭ꯔꯦꯅꯦ꯫ ꯍꯦꯔ ꯏꯕꯦꯝꯃ, ꯅꯪꯒꯤ ꯁꯦꯜꯗꯣ ꯁꯤꯡꯉꯣꯏꯗꯤ ꯍꯥꯏꯗꯦꯗꯅ ꯑꯩꯁꯨ, ꯁꯣꯝꯗ ꯐꯔꯛ ꯇꯥꯅꯕꯒꯤ ꯈꯔ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯅꯕꯒꯤ ꯋꯥꯅꯤ꯫ ꯀꯩꯗꯧꯕꯗ ꯂꯧꯔꯨꯕ ꯁꯦꯜꯅꯣꯅꯦ? ꯅꯍꯥꯟꯇ ꯅꯠꯇ꯭ꯔꯣ ꯑꯆꯧꯕꯅ ꯁꯦꯜ ꯄꯤꯔꯛꯑꯦꯅ ꯑꯋꯥꯡꯒꯤ ꯇꯣꯃꯥꯜꯅ ꯄꯤꯔꯝꯕꯗꯣ? ꯏꯃꯥꯅꯁꯨ ꯌꯥꯝꯅ ꯑꯋꯥꯠ ꯑꯄꯥ ꯁꯥꯕꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯂꯣꯏꯈ꯭ꯔꯦ, ꯁꯦꯜꯁꯤꯡꯗꯣ ꯁꯤꯖꯤꯟꯅꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯅ ꯅꯣꯏ ꯃꯁꯦꯟ ꯀꯣꯟꯅ ꯉꯥꯡꯅꯍꯧꯔꯣ, ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯕꯤꯔꯛꯑꯣ꯫ ꯇꯥ ꯑꯆꯧꯕꯅꯁꯨ ꯁꯦꯜ ꯄꯤꯔꯛꯑꯦ ꯍꯥꯏꯔꯕꯅꯤ나 ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯕꯤꯔꯛꯑꯣ, ꯌꯨꯝꯗ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯏ꯫ ꯉꯁꯥꯏꯗꯒꯤ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯁꯦ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ? ꯂꯩꯇꯦ ꯂꯩꯇꯦ ꯍꯥꯏꯔꯒ ꯄꯤꯌꯣ ꯄꯤꯌꯣꯅꯦ, ꯀꯔꯤ ꯂꯩꯁꯥꯕꯤꯅꯣ ꯑꯁꯤꯕꯣ? ꯂꯩꯁꯥꯕꯤꯅ ꯑꯗꯣꯛꯅ ꯆꯤꯟꯀꯜꯂꯗꯤ ꯅꯌꯨꯝ ꯄꯥꯟꯕꯒ ꯈꯪꯂꯣꯏꯍꯦ꯫ ꯑꯩꯒꯤ ꯌꯨꯝ ꯄꯥꯟꯕ ꯄꯥꯟꯗꯕ ꯄꯥꯟꯅꯕꯤꯌꯣ ꯍꯥꯏꯗꯤꯌꯦ, ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯍꯣꯔꯦꯟ ꯍꯌꯦꯡꯅ ꯊꯥꯔꯛꯏꯕ ꯃꯇꯝꯁꯦ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯂꯩꯇꯕꯕꯨ ꯏꯕꯦꯝꯃ, ꯀꯗꯥꯏꯗꯒꯤ ꯄꯤꯌꯣ ꯍꯥꯏꯕꯅꯣ? ꯀ꯭ꯋꯥ ꯆꯥꯕꯒꯤꯗꯤ ꯁꯦꯜ ꯂꯩꯔꯝꯅꯤꯅꯦ꯫ ꯈꯪꯗꯦ, ꯄꯨꯊꯣꯔꯛꯑꯣ꯫ ꯀꯔꯤ ꯂꯥꯏꯅꯕꯨ ꯁꯥꯔꯛꯄ ꯂꯩꯁꯥꯕꯤꯅꯣ ꯑꯁꯤꯕꯣ? ꯑꯩ ꯊꯕꯛ ꯆꯠꯀꯗꯕ ꯂꯩ, ꯅꯪ ꯂꯩꯍꯧꯒꯦꯁꯨ ꯂꯩꯍꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯂꯩ ꯏꯃꯨꯡ ꯆꯪꯈꯤꯒꯦ ꯇꯧꯏ꯫ ꯉꯥꯏꯈꯣ ꯏꯅꯝꯃ, ꯅꯁꯥꯅ ꯍꯩꯀ꯭ꯔꯨ ꯃꯔꯨꯃꯨꯛ ꯆꯥꯎꯔꯤ, ꯑꯗꯨꯒ ꯃꯤꯒ ꯎꯁꯤꯠꯇ꯭ꯔꯤꯅꯦ ꯀꯥꯏꯅ꯫ ꯍꯪꯆꯤꯠ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯅꯦ ꯍꯦꯛ ꯄꯤꯗ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨꯀꯣ ꯅꯪ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯁꯥꯕꯤꯗꯣ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯥꯎꯕꯤꯅ ꯀꯔꯤꯗ ꯁꯤꯖꯤꯟꯅꯈ꯭ꯔꯤꯕ ꯁꯦꯜꯅꯣ ꯍꯥꯏꯕꯅꯤꯅꯦꯍꯦ? ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯐꯝꯗ ꯁꯤꯖꯤꯟꯅꯈ꯭ꯔꯦ, ꯏꯃꯥ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ? ꯀꯥꯟꯅꯗꯕꯗꯅꯦ ꯄꯪꯍꯪꯗ ꯍꯦꯛ ꯍꯪꯂꯗꯅ꯫ ꯀ꯭ꯋꯥ ꯆꯥꯕꯗ ꯂꯣꯏꯁꯤꯟꯈꯤꯕ ꯁꯦꯜ ꯅꯠꯇ꯭ꯔꯣ ꯃꯧꯇꯧꯉꯝꯕꯤ? ꯆꯥꯅꯤꯡꯂꯒ ꯆꯥꯅꯤ, ꯀꯨꯁꯤꯅꯦ ꯀꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩꯕꯥꯛ ꯂꯩ ꯏꯃꯨꯡ ꯆꯪꯈꯤ꯫ ꯆꯥꯎꯕꯤꯅ ꯀꯔꯤꯅꯣꯅꯦꯍꯦ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯣ? ꯃꯧ ꯑꯅꯤꯈꯛ ꯂꯩꯕꯁꯦ ꯍꯦꯟꯗꯣꯛꯄꯤ, ꯋꯥꯔꯛ ꯋꯥꯌꯦꯜ ꯊꯨꯡꯗꯕꯤ ꯉꯥꯛꯇ ꯍꯦꯛ ꯑꯣꯏꯗ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯕꯥꯛ ꯂꯩ ꯃꯍꯧꯁꯥꯒꯨꯝ ꯀ꯭ꯋꯥ ꯆꯥꯗꯨꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯊꯥꯖ ꯃꯥꯟꯕꯤ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯌꯥꯎꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯅꯨꯄꯤ, ꯅꯪꯕꯨ ꯏꯃꯨꯡꯁꯦ ꯋꯥꯏ ꯑꯃꯨꯛꯇ ꯇꯩꯌꯨꯗꯅ꯫ ꯑꯩ ꯉꯝꯗꯦ, ꯅꯪꯅ ꯀꯣꯛꯇꯩꯌꯨ ꯀꯩꯗꯧꯔꯒꯦ? ꯃꯤ ꯑꯃꯠꯇꯅꯁꯨ ꯎꯒꯗꯕ ꯂꯩꯇꯕꯁꯤꯕꯣ? ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯨꯕꯅꯤꯅ ꯋꯥꯏꯅꯦꯍꯦ ꯅꯪꯕꯣ꯫ ꯀꯔꯤ? ꯑꯁꯣꯝꯗꯅ ꯑꯁꯣꯟꯕ ꯅꯃꯥꯁꯤꯅ ꯄꯨꯝꯅꯃꯛ ꯍꯣꯠꯅꯔꯤꯁꯦ ꯅꯣꯡꯃꯇ ꯋꯥꯏ ꯍꯥꯏꯗꯦ, ꯑꯗꯨꯒ ꯅꯪꯅ ꯋꯥꯏ ꯀꯥꯏꯅꯒ? ꯀꯥꯟꯅꯗꯦ, ꯑꯩ ꯂꯨꯖꯒꯦ, ꯏꯁꯤꯡ ꯑꯃꯨꯛꯇ ꯁꯥꯍꯜꯂꯣ꯫ ꯍꯣꯏꯁꯦ, ꯑꯩ ꯄꯨꯝꯅꯃꯛ ꯇꯧꯖꯔꯨꯔꯒꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ꯫ ꯆꯥꯎꯕꯤ ꯃꯁꯨ ꯅꯨꯄꯥꯗꯨ ꯏꯔꯨꯖꯕꯤꯔꯤ꯫ ꯅꯃꯥꯅꯤꯅ ꯇꯧꯔꯤꯁꯤꯅꯅꯦ, ꯅꯪ ꯑꯃꯈꯛ ꯂꯩꯕꯁꯤ ꯐꯥꯎꯕ ꯌꯦꯡꯁꯤꯟꯕ ꯁꯪꯗ꯭ꯔꯕꯅꯤꯅꯦ꯫ ꯕꯨꯕꯣꯛ, ꯑꯩꯗꯤ ꯕꯨꯕꯣꯛꯅ ꯂꯨꯖꯕꯤꯕꯁꯦ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯣ, ꯏꯃꯥꯅ ꯂꯨꯖꯕꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯁꯨꯕꯨ ꯏꯕꯣꯛꯅ ꯂꯨꯖꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯅꯦ? ꯅꯨꯡꯉꯥꯏ꯫ ꯑꯁꯨꯝꯅ ꯂꯨꯖꯕ ꯂꯣꯏꯗꯨꯅ ꯃꯁꯨ ꯅꯨꯄꯥꯗꯨ ꯏꯃꯨꯡꯗ ꯆꯪꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯊꯝꯕꯥꯜ ꯆꯥꯎꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯆꯦ, ꯆꯠꯊꯣꯔꯛꯏꯕ꯭ꯔꯥ? ꯊꯝꯕꯥꯜꯅ ꯍꯣꯏꯅꯦꯍꯦ ꯆꯥꯎꯕꯤ, ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯗꯣ ꯋꯥꯗꯅ
ꯅꯪꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦꯅ ꯂꯥꯛꯏꯕꯅꯤꯅꯦ ꯑꯩꯁꯨꯅꯦ ꯏꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯅ ꯂꯩꯔꯝꯃꯤꯅꯦ ꯂꯥꯛꯑꯣ ꯏꯆꯦ ꯁꯤꯗ ꯐꯝꯃꯨ ꯅꯠꯇꯦꯅꯦ ꯆꯥꯎꯕꯤ ꯅꯃꯧ ꯅꯨꯄꯤ ꯑꯍꯜꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯂꯩꯇꯦꯗ ꯏꯆꯦ ꯅꯪꯕꯨ ꯅꯃꯧ ꯅꯨꯄꯤ ꯑꯍꯜꯒꯤ ꯄꯥꯎ ꯑꯃ ꯇꯥꯔꯕ꯭ꯔꯣ ꯀꯩ ꯄꯥꯎꯅꯣ ꯏꯆꯦ ꯑꯩꯗꯤ ꯇꯥꯗꯤꯌꯦ ꯖꯨꯋꯥꯔ ꯁꯥꯟꯅꯕꯒ ꯀ꯭ꯋꯥ ꯆꯥꯕꯒꯗ ꯁꯦꯜ ꯃꯌꯥꯝ ꯇꯣꯜꯂꯦ ꯍꯥꯏꯁꯦ ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯣ ꯀꯩꯅꯣꯅꯦ ꯃꯥꯕꯨ ꯖꯨꯋꯥꯔꯒ ꯁꯥꯟꯅꯕ꯭ꯔꯅꯦ ꯏꯆꯦ ꯆꯥꯎꯕꯤ ꯏꯕꯦꯝꯃ ꯁꯥꯟꯅꯩꯌꯦ ꯅꯪꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯤꯕ ꯑꯣꯏꯔꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯖꯨꯋꯥꯔ ꯁꯥꯟꯅꯩꯌꯦꯗꯤ ꯈꯪꯗꯤꯌꯦ ꯏꯆꯦ ꯀ꯭ꯋꯥ ꯆꯥꯕꯕꯨꯗꯤ ꯈꯪꯕ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏꯗꯅ ꯃꯤꯅ ꯁꯦꯜ ꯊꯧꯕ ꯂꯥꯛꯏꯁꯦ ꯑꯩꯅ ꯀꯔꯤꯗ ꯁꯤꯖꯤꯟꯅꯈ꯭ꯔꯤꯕ ꯁꯦꯜꯅꯣ ꯍꯪꯂꯁꯨ ꯈꯨꯝꯗꯦꯅꯦ ꯃꯥꯅ ꯑꯩꯒꯤꯅꯦ ꯏꯃꯧ ꯅꯨꯄꯤ ꯁꯨꯅꯤꯡꯗꯕꯤꯗꯣ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯂꯝꯕꯥ ꯑꯣꯏꯗꯅ ꯆꯠꯃꯤꯟꯅꯔꯤꯌꯦ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯪꯐꯩꯗ ꯂꯩꯈꯤꯕꯁꯤꯗ ꯃꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯣꯏꯁꯤ ꯎꯔꯒ ꯄ꯭ꯔꯥꯟꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯇꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯂꯤꯁꯤꯅꯦ ꯆꯥꯎꯕꯤ ꯅꯨꯄꯥꯅ ꯁꯥꯟꯅꯕ ꯖ꯭ꯋꯥꯔ ꯐꯥꯎꯕ ꯀꯗꯥꯏꯅꯣ ꯍꯥꯏꯔꯒ ꯃꯧ ꯃꯣꯏꯅ ꯀꯌꯥꯗ ꯇꯧꯕ ꯉꯝꯃꯤꯅꯣꯅꯦꯍꯦ ꯅꯠꯇꯦ ꯏꯆꯦ ꯀꯗꯥꯏꯗꯅꯣ ꯃꯣꯏꯅ ꯁꯥꯟꯅꯔꯤꯁꯤꯕꯣ ꯊꯝꯕꯥꯜꯅ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯇꯣꯝꯆꯧ ꯍꯣꯏꯗꯅꯦ ꯃꯣꯏꯒꯤꯗꯤ ꯌꯨꯝꯊꯣꯡ ꯄꯣꯛꯅꯒ ꯑꯣꯏꯕꯒ ꯃꯧ ꯃꯌꯥꯝꯁꯤꯅ ꯅꯨꯡꯉꯥꯏꯔꯤꯁꯦ ꯇꯥ ꯇꯣꯝꯆꯧ ꯃꯥꯁꯨ ꯈꯔ ꯉꯥꯡꯕ ꯆꯩꯕ ꯌꯥꯗꯕ꯭ꯔꯅꯦ ꯏꯆꯦ ꯀꯗꯥꯏꯗꯒꯤ ꯉꯥꯡꯗꯣꯏꯅꯣ ꯆꯥꯎꯕꯤ ꯅꯪꯕꯣ ꯇꯥ ꯇꯣꯝꯆꯧꯗꯤ ꯃꯇꯣꯝꯇꯅꯦ ꯌꯨꯝꯗꯨꯗ ꯂꯩꯔꯤꯁꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯖ꯭ꯋꯥꯔ ꯁꯥꯟꯅꯍꯟꯕꯒꯤ ꯇꯥ ꯇꯣꯝꯆꯧꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯦꯜ ꯄꯤꯔꯤꯕꯅꯤꯅꯦ ꯏꯃꯥꯏꯄꯦꯝꯃ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯉꯝꯂꯕ ꯃꯧ ꯌꯥꯝ ꯂꯩꯔꯦꯗꯅ ꯀ꯭ꯋꯥ ꯆꯥꯔꯒ ꯆꯥꯛ ꯈꯔ ꯊꯣꯡꯂꯝ ꯀ꯭ꯋꯥ ꯆꯥꯔꯦ ꯃꯍꯤꯁꯤꯅ ꯃꯐꯝ ꯈꯨꯗꯤꯡ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯏꯆꯦ ꯆꯥꯎꯕꯤ ꯏꯕꯦꯝꯃ ꯃꯈꯣꯏꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯈꯔ ꯉꯥꯡꯂꯨꯅꯤ ꯃꯈꯣꯏꯅ ꯑꯣꯏꯅ ꯏꯅꯦꯝꯕꯣꯛ ꯁꯥꯔꯛꯏ ꯑꯗꯨꯒ ꯑꯩꯅ ꯃꯥꯕꯨ ꯂꯩꯕ ꯉꯝꯗꯅꯕ ꯑꯣꯠꯂꯤꯌꯦꯅꯦ ꯃꯄꯥꯝꯗ ꯄꯥꯎ ꯍꯦꯛꯇ ꯇꯝꯂꯝꯕ ꯃꯈꯣꯏꯒꯤ ꯃꯃꯥꯗꯨꯅꯁꯨ ꯑꯩꯁꯦ ꯐꯠꯇꯦ ꯀꯥꯏꯅꯒ ꯍꯥꯏꯔꯝꯃꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯈꯠꯅ ꯊꯣꯛꯄꯅꯤ ꯏꯆꯦꯒꯤꯗꯤꯅꯦ ꯏꯃꯧ ꯑꯃꯇꯪꯅꯤꯅ ꯐꯩꯗꯣ ꯑꯩꯒꯤꯗꯤ ꯃꯧ ꯑꯅꯤꯁꯦ ꯎꯕꯗꯅꯦ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯟꯖꯔꯤ ꯑꯍꯜ ꯑꯣꯏꯔꯒ ꯊꯕꯛ ꯌꯥꯝꯃꯦꯗꯣ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦꯗ ꯏꯆꯦ ꯏꯃꯧ ꯅꯨꯄꯤ ꯂꯥꯛꯂꯒ ꯄꯣꯊꯥꯖꯔꯅꯤꯅ ꯀꯌꯥꯗ ꯍꯔꯥꯎꯖꯔꯨꯕ ꯑꯁꯨꯝꯅ ꯑꯍꯜ ꯑꯅꯤꯗꯣ ꯃꯥꯡꯒꯣꯜꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯣꯝꯕꯗꯣ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗꯨꯗ ꯀꯣꯟ ꯐꯦꯡꯕ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯖꯃꯥꯟꯕꯤꯅ ꯃꯣꯔꯥꯗ ꯐꯝꯂꯗꯨꯅ ꯃꯁꯝ ꯊꯥꯗꯣꯛꯇꯨꯅ ꯁꯨꯃꯥꯡꯗꯨꯗ ꯅꯨꯡꯁꯥ ꯌꯥꯏꯔꯤ ꯊꯝꯕꯥꯜꯅ ꯆꯥꯎꯕꯤꯌꯥ ꯑꯥꯗ ꯀꯣꯟ ꯐꯦꯡꯂꯤꯁꯤꯕꯨ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯏꯆꯦ ꯃꯣꯏꯒꯤ ꯀꯨꯝꯍꯩꯁꯦ ꯎꯗꯅꯕ ꯁꯨꯃꯥꯡꯁꯦ ꯁꯝꯕꯜ ꯈꯥꯖꯤꯜꯂꯒꯦ ꯈꯜꯂꯕꯅꯦ ꯌꯦꯡꯉꯨꯕꯗ ꯏꯁꯥꯁꯦ ꯍꯔꯥꯎꯐꯝ ꯅꯨꯡꯉꯥꯏꯐꯝꯒ ꯂꯩꯇꯦꯗ ꯏꯆꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯆꯥꯎꯕꯤ ꯐꯔꯦ ꯑꯩꯁꯨ ꯍꯜꯂꯒꯦ ꯍꯣꯏ ꯏꯆꯦ ꯅꯣꯡꯃ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤ ꯃꯃꯥꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯂꯩꯍꯣꯏꯗ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯝꯃꯤ ꯏꯅꯝꯃ ꯂꯩꯕꯥꯛ ꯂꯩꯅ ꯅꯪ ꯑꯣꯏꯔꯦ ꯑꯩꯗꯤ ꯀꯅꯥ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯔꯦ ꯊꯣꯏꯕꯤꯒꯤ ꯃꯃꯥꯅ ꯕꯦꯝꯃ ꯁꯦꯜꯗꯣ ꯄꯨꯊꯣꯔꯛꯑꯣ ꯑꯩꯈꯣꯏ ꯂꯥꯛꯂꯤꯉꯩꯁꯤꯗ ꯄꯨꯈ꯭ꯔꯒꯦ ꯀꯔꯤ ꯋꯥꯇꯥꯅꯣꯗ ꯏꯗꯣꯝꯆꯥ ꯁꯦꯜ ꯂꯩꯇꯦꯁꯨ ꯈꯪꯗꯅ ꯍꯦꯛꯇ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗ ꯁꯦꯜ ꯄꯥꯝꯕꯤ ꯍꯧꯋꯤꯒ ꯈꯟꯕꯤꯔꯨꯔꯕ꯭ꯔꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪꯅ ꯃꯇꯝ ꯊꯥꯗꯅ ꯂꯩꯔꯛꯂꯤꯁꯦ ꯁꯦꯜ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯦꯜꯗꯨꯒ ꯆꯥꯟꯅꯕ ꯑꯔꯩꯕ ꯄꯣꯠ ꯊꯥꯡꯈꯣ ꯍꯥꯏꯕ꯭ꯔꯣ ꯑꯍꯥꯌꯣ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯔꯤꯁꯤ ꯇꯥꯕꯤꯗ꯭ꯔꯕꯣ ꯄꯣꯠ ꯊꯥꯡꯉꯦ ꯀꯥꯏꯅ ꯊꯥꯡꯉꯨꯅꯤ ꯅꯔꯤ ꯂꯩꯔꯗꯤ ꯊꯥꯡꯉꯣ ꯍꯦ ꯑꯗꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯁꯅꯥꯕꯨꯟ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯂꯩꯕꯥꯛ ꯂꯩꯅ ꯏꯃꯥ ꯏꯄꯥꯅ ꯏꯕꯨꯡꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯄꯤ ꯏꯇꯣꯝꯇꯅꯦꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯄꯤꯕꯤꯔꯛꯄ ꯁꯅꯥꯕꯨꯟꯁꯤꯕꯨ ꯄꯨꯅꯤ ꯀꯥꯏꯅ ꯀꯗꯥꯏ ꯄ꯭ꯔꯞ ꯄꯤꯔꯛꯑꯣ ꯊꯣꯏꯕꯤꯅ ꯇꯥꯅꯤꯡꯗꯦꯍꯦ ꯆꯠꯊꯣꯛꯑꯣ ꯁ꯭ꯋꯥꯏꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯅ ꯂꯩꯕꯥꯛ ꯂꯩꯕꯨ ꯏꯟꯊꯨꯗꯨꯅ ꯊꯝꯂꯝꯃꯤ ꯂꯩꯕꯥꯛ ꯂꯩꯅ ꯍꯦ ꯍꯨꯔꯥꯟꯕꯤꯁꯥ ꯂꯩꯀꯥꯏ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯈ꯭ꯔꯦ ꯐꯩ ꯑꯗꯨꯅ ꯅꯣꯏꯒꯤ ꯁꯦꯜ ꯁꯤꯡꯕ ꯂꯣꯏꯔꯦꯀꯣ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯂꯩ ꯂꯥꯎꯗꯨꯅ ꯂꯩꯍꯧꯋꯤ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯃꯆꯥꯅ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯆꯥꯎꯕꯤꯒ ꯊꯦꯡꯅꯩ ꯀꯩꯅꯣ ꯏꯕꯦꯝꯃ ꯁꯅꯥꯕꯨꯟꯗꯨ ꯑꯩꯈꯣꯏꯒꯤꯗꯣ ꯃꯥꯟꯈ꯭ꯔꯦꯗ ꯊꯣꯏꯕꯤꯒꯤ ꯃꯃꯥꯅ ꯃꯥꯅꯦ ꯏꯆꯦ ꯂꯩꯕꯥꯛ ꯂꯩꯅ ꯁꯦꯜ ꯄꯤꯌꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯁꯅꯥꯕꯨꯟꯁꯤ ꯍꯦꯛꯇ ꯄꯨꯔꯛꯂꯕꯅꯤ ꯑꯗꯨꯝꯅ ꯇꯧꯅꯨꯅꯦ ꯅꯪꯕꯣ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦ ꯏꯆꯦꯅ ꯁꯣꯏꯗꯅꯅꯦ ꯅꯣꯏꯒꯤ ꯁꯦꯜꯗꯣ ꯄꯤꯔꯛꯅꯕ ꯇꯧꯔꯒꯦ ꯁꯅꯥꯕꯨꯟꯁꯤꯗꯤ ꯊꯝꯂꯝꯃꯣ ꯏꯆꯦ ꯋꯥꯔꯧꯕꯤꯅꯨ ꯁꯦꯜꯗꯨ ꯄꯨꯔꯛꯄ ꯀꯥꯟꯗ ꯁꯅꯥꯕꯨꯟꯁꯤ ꯑꯗꯨꯝ ꯄꯨꯕꯤꯀꯣ ꯉꯁꯤꯒꯤꯗꯤ ꯁꯅꯥꯕꯨꯟꯁꯤ ꯄꯨꯖꯈ꯭ꯔꯒꯦ
ꯂꯥꯎ ꯏꯕꯦꯝꯃ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯆꯠꯈꯤꯔꯝꯃꯤ ꯆꯥꯎꯕꯤ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯃꯧ ꯑꯍꯜ ꯀꯩꯅꯣ ꯏꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥ ꯍꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯃꯤꯒꯤ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯜꯁꯤꯕꯨ ꯀꯗꯥꯏꯗ ꯈꯣꯡꯖꯥꯏ ꯄꯨꯖꯥꯏ ꯂꯣꯏꯁꯤꯟꯈꯤꯕ ꯉꯁꯤꯅ ꯑꯃꯨꯛ ꯁꯅꯥꯕꯨꯟ ꯊꯥꯡꯈ꯭ꯔꯦꯗꯅ ꯃꯊꯪꯅ ꯀꯔꯤ ꯑꯃꯨꯛ ꯊꯥꯡꯍꯟꯈꯤꯗꯧꯔꯤ ꯊꯥꯡꯕ ꯌꯥꯕ ꯃꯈꯩ ꯄꯨꯝꯅꯃꯛ ꯊꯥꯡꯍꯟꯈꯣꯀꯣ ꯊꯥꯡꯈ꯭ꯔꯤꯗꯣ ꯏꯃꯥꯒꯤ ꯅꯔꯜ ꯅꯠꯇꯤꯌꯦ ꯈꯪꯕ꯭ꯔꯥ ꯏꯃꯥ ꯏꯄꯥꯅ ꯄꯤꯕꯤꯔꯛꯄ ꯑꯩꯒꯤ ꯏꯔꯜꯅꯤ ꯏꯔꯜ ꯍꯩ ꯌꯨꯝꯇꯛ ꯀꯩꯇꯛ ꯇꯧ ꯀꯨꯁꯤꯔꯥꯁꯤ ꯇꯧꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯕꯤ ꯁꯥꯎꯅ ꯏꯃꯨꯡ ꯆꯪꯈꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯆꯥꯎꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯆꯧꯕꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯎꯔꯦ ꯃꯅꯥꯎꯅꯨꯄꯥꯅ ꯑꯉꯥꯡꯗꯨ ꯄꯣꯔꯗꯨꯅ ꯆꯦꯡ ꯈꯩꯗꯨꯅ ꯂꯩꯔꯤꯗꯨ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤꯅ ꯃꯣꯔꯥ ꯑꯃꯗ ꯐꯝꯂꯗꯨꯅ ꯀꯟꯅ ꯀꯦꯔꯤ ꯆꯥꯎꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯆꯪꯂꯩꯗꯨ ꯎꯕꯗ ꯍꯔꯥꯎꯅ 이마게 저봐 이자 락레드나 ꯉꯥꯏꯈꯣ ꯃꯩ ꯑꯣꯛꯈꯤꯒꯦ ꯑꯗꯨꯒ ꯏꯃꯨꯡ ꯆꯪꯉꯨꯀꯣ ꯑꯁꯨꯝꯅ ꯃꯃꯥꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯇꯣꯝꯕ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ ꯊꯣꯛꯆꯣ ꯍꯧꯖꯤꯛ ꯂꯥꯛꯏꯔꯣ ꯂꯥꯛꯏꯅꯦ ꯑꯁꯨꯝꯅ ꯆꯥꯎꯕꯤꯅ ꯃꯩ ꯑꯣꯛꯄꯤꯗꯨꯅ ꯑꯆꯧꯕ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯃꯇꯝꯁꯦ ꯂꯩꯕꯥꯛ ꯂꯩꯇꯤ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ ꯅꯨꯡꯇꯤꯒꯤ ꯃꯥꯒꯤ ꯍꯩꯅꯖꯕꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯆꯠꯈꯤꯔꯝꯃꯤ ꯆꯥꯎꯕꯤꯅ ꯁꯥꯟꯅꯕ ꯆꯠꯈꯤꯕ ꯃꯁꯨ ꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯦ ꯃꯁꯨ ꯅꯨꯄꯥꯅ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯁꯤꯗ ꯕꯨꯕꯣ ꯅꯪ ꯁꯤꯗꯤ ꯇꯜꯂꯤꯉꯣ ꯏꯃꯨꯡ ꯆꯪꯉꯣ ꯀꯅꯥꯅꯣ ꯑꯃ ꯂꯩꯕꯅꯤ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯏꯃꯨꯡ ꯆꯪꯂꯛꯏ ꯃꯄꯥ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯕꯥꯕꯥ ꯑꯩꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯄ꯭ꯔꯥ ꯂꯩꯔꯛꯏ ꯏꯆꯥꯒꯤ ꯉꯥꯃꯨꯛ ꯃꯌꯥꯝ ꯂꯩꯔꯛꯏ ꯁꯦ ꯆꯥꯔꯣ ꯕꯥꯕꯥ ꯑꯩꯈꯣꯏ ꯃꯥꯁꯦ ꯀ꯭ꯋꯥ ꯃꯌꯥꯝ ꯆꯥꯕꯅꯤ ꯃꯥꯗꯤ ꯌꯨꯝꯗꯁꯨ ꯂꯩꯇꯦꯉꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯕꯨꯕꯣꯛꯇꯁꯨ ꯊꯤꯅ ꯑꯗꯨꯝ ꯉꯥꯡꯉꯤ ꯁꯨꯊꯣꯏꯕ ꯄꯥꯕꯁꯦ ꯍꯜꯂꯛꯄꯒꯤ ꯋꯥꯔꯝꯒꯅꯤꯅꯦ ꯂꯥꯛꯑꯣ ꯕꯨꯕꯣꯛꯀ ꯃꯄꯥꯟꯗ ꯁꯥꯟꯅꯔꯨꯁꯤ ꯏꯃꯥ ꯑꯩ ꯋꯥꯗꯦꯗ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨ ꯆꯥꯎꯕꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯁꯥꯖꯠ ꯄꯨꯝꯅꯃꯛ ꯃꯆꯥꯅꯨꯄꯥꯗ ꯇꯝꯂꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯌꯨꯝꯕꯥꯜꯁꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ 이마니 이자부 락버니 우하나 ꯉꯥꯏꯔꯝꯃꯤꯅꯤ 이마게 ꯑꯆꯧꯕ ꯌꯥꯔꯤꯁꯦ 이마 ꯅꯆꯥ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯐꯅꯕ ꯄꯨꯝꯅꯃꯛ ꯁꯤꯜꯂꯒꯦ ꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯂꯪꯐꯩ ꯆꯠꯂꯔꯣꯏ ꯁ꯭ꯋꯥꯏꯗ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯒꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯅꯨ ꯏꯃꯥ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯕꯥꯛ ꯂꯩ ꯀ꯭ꯋꯥ ꯆꯥꯗꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯂꯩꯕꯥꯛ ꯂꯩꯅ ꯍꯣ ꯀꯔꯤꯅꯣ ꯕꯥꯜꯇꯤꯟꯁꯤꯕꯨ ꯁꯨꯃꯥꯡ ꯃꯌꯥꯏꯁꯤꯗ ꯊꯝꯂꯝꯃꯤꯁꯤꯕꯣ ꯊꯝꯐꯝ ꯌꯥꯝ ꯂꯩꯇ꯭ꯔꯗꯤ ꯃꯈꯣꯡꯅ ꯕꯥꯜꯇꯤꯟꯗꯣ ꯀꯥꯎꯈꯤ ꯁꯤꯅ ꯐꯔꯤꯅꯤ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯃꯪꯒꯣꯜꯁꯤꯗ ꯇꯥꯁꯤꯟꯕ ꯌꯥꯗꯕ꯭ꯔꯣ ꯆꯥꯕ ꯈꯛꯇꯗ ꯀꯥꯟꯅꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯆꯧꯕ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯂꯩꯕꯥꯛ ꯂꯩ ꯃꯄꯨꯔꯣꯏꯕ ꯎꯕꯗ ꯃꯃꯤꯠ ꯃꯅꯥ ꯊꯛꯀꯠꯈ꯭ꯔꯦ ꯆꯥꯔꯝꯕ ꯀ꯭ꯋꯥꯗꯣ ꯐꯠ ꯑꯣꯊꯣꯛꯈꯤ ꯀꯅꯥꯗꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯉꯥꯡꯉꯤꯗꯣ ꯕꯥꯜꯇꯤꯟ ꯀꯥꯎꯔꯤꯗꯨꯅ ꯀꯩꯒꯤ ꯃꯣꯏꯗ ꯆꯧ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯨꯝꯗ ꯍꯜꯂꯛꯄ ꯑꯩꯅ ꯄꯤꯈꯤꯕ ꯁꯦꯜꯁꯤꯡꯗꯣ ꯀꯗꯥꯏꯗ ꯊꯝꯃꯦ ꯃꯤꯅ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯤꯁꯤ ꯀꯩꯒꯤꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯊꯕ ꯍꯧꯔꯛꯏ ꯑꯣꯏꯗ ꯆꯧ ꯑꯩ ꯂꯥꯟꯖꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯣ ꯀꯔꯤꯒꯤ ꯂꯥꯟꯕ ꯀꯔꯤꯒꯤ ꯂꯥꯟꯕꯅꯣ ꯀ꯭ꯋꯥꯁꯤ ꯆꯥꯅꯨꯁꯦ ꯑꯩꯅ ꯀꯌꯥꯔꯛꯅꯣ ꯍꯥꯏꯕ ꯑꯩꯅ ꯉꯥꯃꯨ ꯋꯥꯁꯨ ꯎꯁꯤꯠꯇꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯋꯥꯁꯥ ꯑꯃ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯔꯝꯃꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯨ ꯅꯄꯥꯝꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯪ ꯂꯩꯕ ꯌꯥꯔꯣꯏ ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯃꯥꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯆꯥꯎꯕꯤꯁꯨ ꯏꯃꯨꯡꯂꯣꯝꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯇꯥꯆꯧ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏꯒꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯣ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯆꯧꯕ ꯇꯣꯛꯂꯣꯅꯦ ꯅꯪꯕꯣ ꯏꯃꯥ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯩ ꯏꯃꯥꯒꯤ ꯃꯐꯝꯗꯁꯨ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯃꯧꯕꯨ ꯉꯥꯛꯄꯤꯌꯣ ꯑꯁꯣꯝ ꯇꯣꯝꯕꯒꯤ ꯏꯃꯨꯡꯗꯅꯤ ꯇꯣꯝꯕꯅ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤ ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯤ ꯊꯥꯖꯃꯥꯟꯕꯤꯅ ꯃꯥꯅ ꯁꯥꯎꯔꯒ ꯀꯩꯗꯧꯗꯣꯏꯕ ꯗꯔꯀꯥꯔ ꯑꯣꯏꯗꯦꯗ ꯅꯪꯅ ꯈꯪꯗꯕꯒꯤꯅꯦ ꯏꯕꯦꯝꯃ ꯇꯥꯆꯧꯁꯦ ꯁꯥꯎꯔꯒꯗꯤ ꯌꯥꯝ ꯁꯥꯊꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯆꯧꯕꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯀꯧꯔꯛꯏ ꯇꯣꯝꯕ ꯀꯩ ꯍꯥꯏꯒꯦ ꯇꯥꯆꯧ ꯂꯥꯛꯑꯣ ꯁꯤꯗ ꯑꯍꯣꯏ ꯂꯥꯛꯑꯒꯦ ꯇꯥꯆꯧ ꯀꯩ ꯍꯥꯏꯒꯦ ꯇꯥꯆꯧ ꯑꯩꯕꯨ ꯀꯧꯕꯕꯣ ꯑꯆꯧꯕ ꯋꯥ ꯑꯃꯇ ꯉꯥꯡꯗ ꯃꯅꯥꯎꯅꯨꯄꯥꯁꯨ ꯋꯥꯁꯥ ꯑꯗꯨꯅ ꯐꯨꯊꯕ ꯍꯧꯔꯛꯏ ꯇꯥꯆꯧ ꯑꯩ ꯁꯤꯔꯦ ꯇꯥꯆꯧ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯀꯔꯤꯒꯤ ꯀꯟꯕꯤꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯎꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯃꯤ ꯊꯥꯖꯃꯥꯟꯕꯤ ꯃꯄꯨꯔꯣꯏꯕꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯊꯣꯛꯂꯛꯏ ꯀꯔꯤꯅꯣ ꯏꯇꯩ ꯅꯅꯥꯎ ꯅꯨꯄꯥꯁꯤꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯃꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯤꯔꯤꯕꯁꯤꯕꯣ ꯏꯇꯩꯕꯨ ꯉꯥꯎꯕ꯭ꯔꯣ
ꯑꯇꯣꯝꯕ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯁꯤꯁꯦ ꯋꯥꯁꯥꯁꯤꯅ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯋꯥꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯌꯥꯗ꯭ꯔꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯆꯩꯁꯦ ꯇꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯀꯟꯒꯅꯤ ꯑꯩ ꯐꯨꯒꯦ ꯇꯥꯆꯧ ꯑꯩ ꯐꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯊꯕ ꯍꯧꯔꯛꯏ ꯊꯥꯖ ꯃꯥꯟꯕꯤꯅ ꯀꯩꯅꯣ ꯍꯧꯔꯕꯣ ꯅꯥꯏꯌꯦ ꯐꯨꯔꯤꯗꯣ ꯃꯤꯠ ꯄꯥꯡꯅ ꯄꯥꯡꯅ ꯇꯨꯝꯗꯨꯅ ꯂꯩꯔꯨꯔꯦ ꯑꯩ ꯉꯁꯤꯗꯒꯤ ꯑꯅꯝ ꯑꯍꯥ ꯆꯨꯔꯝꯕ ꯄꯨꯝꯅꯃꯛ ꯇꯥꯆꯧꯅ ꯐꯍꯟꯕꯤꯔꯦ ꯌꯦꯔꯥ ꯅꯨꯄꯤꯅ ꯂꯝꯍꯦꯟꯕ ꯌꯥꯄꯣꯟꯇꯦ ꯑꯩ ꯁꯤꯔꯦ ꯏꯃꯥ ꯁꯤꯔꯦ ꯑꯩ ꯂꯥꯜꯂꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯣ ꯅꯨꯄꯥ ꯑꯩ ꯂꯥꯜꯂꯦ ꯆꯥꯎꯕꯤ ꯋꯥ ꯑꯃꯇ ꯉꯥꯡꯗ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅ ꯍꯥꯏꯕꯒꯤ ꯇꯨꯃꯤꯟ ꯂꯩꯔꯤꯕꯅꯤ ꯊꯥꯖ ꯃꯥꯟꯕꯤ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯏꯃꯥꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯃꯧꯕꯨ ꯉꯥꯛꯄꯤꯌꯣ ꯏꯃꯥ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯃꯇꯨꯡꯗ ꯏꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯏꯃꯨꯡ ꯀꯥꯏꯒꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯖꯔꯔꯣꯏ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯏꯃꯥ ꯂꯩꯕꯥꯛ ꯂꯩ ꯀꯞꯂꯗꯨꯅ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯆꯔꯒꯦ ꯏꯃꯥ ꯑꯃꯨꯛ ꯍꯟꯅꯁꯨ ꯀ꯭ꯋꯥ ꯆꯥꯖꯔꯔꯣꯏ ꯊꯥꯖ ꯃꯥꯟꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯁꯨ ꯆꯥꯖꯔꯔꯣꯏ ꯏꯃꯥ ꯆꯥꯎꯕꯤ ꯃꯆꯥ ꯃꯃꯧꯒꯤ ꯃꯇꯧꯁꯤꯗ ꯅꯣꯛꯂꯗꯨꯅ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯥ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯤꯀꯨꯞꯁꯤꯗꯕꯨꯅꯤ ꯑꯩꯅ ꯉꯥꯏꯖꯔꯛꯄ ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯔꯦ ꯇꯣꯝꯕꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯅꯠꯇꯤꯌꯦ ꯏꯃꯥ ꯑꯩꯈꯣꯏ ꯇꯥꯆꯧꯅꯅꯤ ꯊꯤꯗꯥ ꯑꯉꯥꯎꯕꯁꯤꯅ ꯍꯦꯛ ꯍꯥꯏꯗꯣꯔꯛꯄꯁꯤꯗꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ